ngasi numida waram phongkhiba tungan Manipuri sifongsinga masung thokiba thawdo wathoksingdagi maruoibi I pausing khongasaraga Manipur top channel gi maikedi gi miyamna thamjagi hanbada Manipur gi governor na kairau kendra gi miyam ko unaduna sako thorangi matangda khanakhre Manipur gi governor Laganesa ngasi Imphal East district ki manungsana leiba kairau kendra gi MLA Loremam Rameshwar Imphal East ki DC khumantem daina IAS yauna Jila Parishad ki member district level officer sing pradhan CSO singi lusing singa madi miyam ga sakot khong thanga mari lenaba mifam ama district administration Imphal East na sinduna kairau bitra subdivision gi manungsana leiba thiam kunjin mamang lekai community hall na pangthokre pangthokiba interaction taunabagi thoram madu governor Laganesa hai kairau bitra gi miyam ga puna phaminaduna sakot thorangi matangna khanane na ba phangmasi yam nongai asigumba tangna thokpa thoram masina sauka thorangi thabak singde hena khumang sauksin mangamlagani loinana tuan bihiram kyada leidiba awara pasingi matangda miyamna wakalakliba khudimak Manipur gi chief minister amadi mari leinaba singda khangalagani India gi prime minister Narendra Modi amadi Manipur gi chief minister N Birena matam pumbada miyam gi yeifa thorangi thabak kya leptana pakhalakliba thorang khudimak miyam gi ni miyamna thorang singa sigi kana balauduna hena sakhotpa nungaiba mani shanti leba lamdam ama ohelasi loinana tamthiraba COVID-19 laisatagi ngak thokna ba aikoi khudimangna tangai fadana COVID vaccine kapthoktuna laisat asi maithiba pirasi hena su Manipur gi governor Laganesa na phungdokhi atopa pawmanamu PHD na lupa crore samaga kungi ising punaba GI pipe lainavigi tender mai pak raba farm mana thak handaba makhalgi GI pipe sing supply toksilapagi singnaba leire Manipur lenga ki makhada lariba public health engineering department PHD na Manipur miyam apabi ising pithaknavigi thabak paikhalakpagi manungsana ising punaba GI pipe lainavigi damak matam kharagi mamangna lupa crore samaga kungi tender ama tokhi tender adura company ani khakna mai paktuna steel GI pipe sing si supply to woki adu company amana thak hantaba makhalgi GI pipe sing supply toksilakle habigi singnaba leire iramsigi matangna PHD gi mekeri gi committee ama semlaga manung hutna thigatpham thoi haina praja section kyadigi press ta phungdurakli press ta phungdurakpa sigi matungina lupa crore samaga kungi GI pipe lainabigi tender da mai paklaba farmani dudi Vishal Pipe Limited New Delhi amadi MS BST Infratech Limited Kolkata ni lupa crore samaga kungi senpa masidagi Vishal Pipe Limited na lupa crore nifugi GI pipe supply toba amadi MS BST Infratech Limited Kolkata pharmacy gi lupa crore marfugi GI pipe supply toba sini tender da mai paklaba farmani sina hauji GI pipe sing leiduna PHD department na pisinduna pipe sing asi department asi gi lamphel amadi purom pat leiba godown na thamba hokre pausin hai GI pipe supply torokliba farmani sigi manungdagi MS BST Infratech Limited Kolkata hariba sina supply torokliba steel GI pipe asi thakhandaba makhalgi pipe na ayam boire loinana ISI makna singba yaudi supply torokliba steel GI pipe asi haujiktagi hauna kolhin kasin ba kaya ama yaure maduna siguma pipe asi sejanaduna ising pubagi thabak satharabadi athubu matamda haurakpa madi pipe ki saruk singda kohin kasalaktuna miyamna thaknabi ising fanganana bohona bada khudong sadaba kya mayukna ba yahari maramaduna PIC digi maikedi committee ama semduna farm anina supply torokliba ising punaba GI pipe sing asi apaba makhalgi pipe la natabra haibada athubu matamda yengsilhauba sumgani hairi hainasu pausna phungdorakli atopa pawamadana Education Engineering Wing gi matik sadaba chief engineer L Sarachandra mafam ratho pandam state asigi yanglen saru odibi yamna maru ebi education department gi amata ngairaba engineering wing asi mapanda fazarabasu manungna tilsangduna leiba koire fagalakadra hairaga nomunomagi sokshilakpan hele maduna lenga ki akan mamiyeng sangpam thokle haina People's Action for National Democratic Movements Pandamgi IPR Secretary Sikand Takhelsana Press Thadorakpa Sirol Aman Hairi Sirol Asin Hai Pandamgi Special Investigation Team na Education Department gi Engineering Wing da miyeng sang bahore
Central Government lupa crore maudraga taruki senpham ama English singaniga taraga mathoi English singaniga taraga nithugi oina Manipur gi district nipan haibadi Imphal East Bishnupur Thoubal Sandel Urkhul Tamenglong Chusampur amadi Senapati the government polytechnic ki building sana ba kaitharaki senpham asigi manungda sada yankhai gi senpham su kaithorakre adubu utilization certificate pidabana maram oiraga makhatana senpham lawba ngamdana leire masigi maram thigaluba amadi field saluba matamda kaithokiba senpham ga sunadaba mongna quality control tawdaba kya thengnarakhi hairi amaromda yumthang naribi state singi khudam oina Nagaland gidi sapmanaba sei edumaktagi sanction tawrakhiba senpham aduna saba loiduna class hawkibadana diploma engineering kya mathang degree phaba puthokre Punama asigi maramdi senja thumjana haraba matik chaba miyamana chief engineer oibadagini haibada haiman bathukloi maduna education engineering wing education department is ki engineer in charge puriba laisram Sarachandra Singasi chief engineer oiba yadaba matik chadaba RR sudaba miyani maduna mafam nokthokadabani hiramasigi matangda pandamna Manipur gi chief minister and Berena education minister chief secretary commissioner education amadi SP vigilance na singbala sirol thaduna wakat khre loinana education department gi amata ngairaba engineering wing gi engineer pharmacy SI fawba oifam thoktaba miye amada pishinduna leire waphamasi makok thongba lengak loisingna khangna natragana khangdana adumak khangsinadana leire hairi hanasu pausna phongdorakli Atopa Pawamana, Nan Manipuri ama kaptuna halamba amana sokalamba miyoising faganaba thibu humbagi thabak satakre. Ngarang numidang wairam pung taru kamini nifuga mangarum taba matamna kaksing police station gi manungsana kaksing wari laisang them paring dalaiba asan bayum gi ka amada sakhangdaba nomai paiba miye kharana nomai kapsilamadagi Nan Manipuri ama sikiba amana sokiba thawdo adu da sienaba miyoising fanaba kaksing police na ngarang numidang dagi hauna ngasi ayuk fawa jingnaba mafam singna thi humbagi thabak satakre. Numai kapagi thawdo adu da laikhidraba miye dudi Bihar gi West Champaran district gi Madan Yadav say kuntra kawi nongmena panuna soklaba Nan Manipuri duna Bihar gi West Champaran district ki manungsana leiba Lakshmipur Battalion digi Bharat Yadav sahi kuntra ga manga kawi hairi Nan Manipuri ani si kaksing wari laisang them pareng da leiba Naurem sawa ko ba miyema gi asan ba yum da leiraga sieki yum sabe gi thabak tawbu sinmi singni so hairi Makasa tarak poina to papaw mana say nariba border fencing kabigi thabak yengsinanaba MPCC gi vice president Hareswar Gosmina lusingduna NSUI gi team ama kwaktha khunauda sangsinkhre Manipur amadi Myanmar ani lo nariba border fencing kabigi thabak ta yamna sauna say naba ma lairiba sigi matangna ngasi Manipur Pradesh Congress Committee MPCC gi vice president Hareswar Gosmina lusingba MSUI gi volunteers sing yawba miyoy kunna sawa team ama ngasi sayet nariba Indo-Myanmar border pillar number 81 kwaktha khunaw amasum hauzi BRTF na fencing khabagi thabak sathari mafam sing yengsinbagi thabak sathabawkre MPCC gi president MLA ke Megasindra gi miyeng makhara sathakiba yengsin khongsat aduga mari leinana Hareswar Gosmina phongdokibada kumza English singaniga taraga nipana kwaktha khunawda leiba sayetnaraba border pillar number 81 asi United Committee Manipur UCM yauna Congress Party na maruiba thodang lawduna maphamasida Surveyor General of India yauna yengsinkrabani matamadura Congress Party gi makedigi maphamasigi asoibasing akan mamongna objection tawki Surveyor General of India na border fencing ki thaba asi lale haiba masana yazaki loinana amuhana survey tawnabagi wafam phongdoklamba laiki haidi mana makhatana hai matang asida Congress Party na hiningmadi Indo-Myanmar border fencing khabasida Manipur gi lam yamna mangai Manipur gi tuibai Molsam area da ladiba border pillar number 64 dagi anova border pillar number 68 phawgi marakta Manipur gi lam kya mangle habisi hauzi external affairs minister oiriba Dr. RK Ranjana regional integration gi editor oiringai da map na singba yek tuna phongmo lekhrabani More border town gi gate number 1 dagi main custom check post manakta ladiba border pillar number 76 dagi border pillar number 69 amadi Holland Phairom the ladiba border pillar sisu Manipur gi lam sarukta hiena yungsilamani masida sinatna Tamil sengmanakta yungliba border pillar number 78 asisu atai etopa border pillar singa manataba mongda isamsama border pillar oina yungli masina Tamil gi laisang sigi lam faw mangbiyana lairibani masida sinatna
Sorok Kuno area Yungliba border pillar number 88 ki border pillar number 95 asisu nauna hongdo hongjin tawbuni haiba wafam khunja singna thamlakhiba lairi haina Haresor Gos Minaki ngasigi khongsat aduga mari lainana Kwakha Kuno Yungliba border pillar 81 Manipur gi ngamkai kaiba yaroi Manipur gi apun basaktam kaiba yaroi maram sadaba aranba border fencing tawbu yaroi haiba kholauksu amato oina lauki hari Atopa pao madana sai humpu surabi nupi ama kapsira bottle kiaga kona na police na fari. Impal West District Police ki CDO unit na ngasi pung nipan ga minit taraga mangarum taba matamda. Impal East ki Ketrigao Maya Lekay auto rickshaw parking da freaking seking ki thabak sa thabada ahal oirabi nupi ama kapsira ma bottle kiaga loina na fari hari. Faraba nupi asigi maming yung khaibam serabanu sai humpu apopa lekhidraba MBH Zawrudin Kawi. Ketrigao Maya Lekai Degini, Omondagi Lok Tung Buddha Taknaba Hida, Cup Sira Bottle, Samaga Kundraka Teres Fagale, Paravano PSC Mondagi Pangliba Cup Sira Bottle, Singasigaloina, Porum Part Police Station, Kusinakre, Loinana, Iron Gueva Tabak Lokat Pahokre, so Heidi Atopa Mandana, Aganipad Scheme, BJP Aron Be Ezendani, Sotin, Aganipad Scheme. Hindu Rashtra Puraknaba BJP ki Aronba Kuzin Thorang Yauba Kongthamani Yapam Thokte Haina Coordinating Body of Trade Union gi Chairman Comrade El Shutin Komana Fundokre Wapam Singasi Irapod Bona Pangtokpa Paumi Singa Una Pada Mana Fundokibini Mana Makata Arduna Prime Minister na Lokalakliba Kongtangasi Left and Secular Friend Yabang Amroi Masigi matang na India Pumada Sangshiliba Kongjangasida Friend Sina Sawali Loinana July Humda Aziabat India Pumbagi Mipam Pangtok to Nakarama Kongjang Sangsingatagi Haiba, Lauk Tokadoriba Sida Manipur Gisu, Frenasina Sarugyagani, Iskimasi Hagolakliba, Naha Singu Mapamarang Kangandaba, Sanainaba Pium Amada, Lehangada Biskimni, BJP Lenga Sina Englishing and Taragamari, the Heck Sarkar Piper Horapa Matamdigi, Naha Kuror Ani Sahiyamada Tabak Pigini Hana Lauki, Adubulak Ani Ohum Digi, Hiena Pibangam Kidi, Mashimak Sakar Sigi, Feller Ramani. Housing the Inauna Army the recruit Tobigi contract basis the Laura Poposasi BJP Aronba hidden agenda Moyari. Laura Gliba Kong Tang Sina unemployment problem Tung Koina Sorp Tobuyava Milnati Hainasu Fondo Kihaina Paushna Makatarakli Makasa Tarakoina Manaba Poxi the Fomba Topapamana Dropati Murmu President Oinabidamak PM Modina Lusingduna Pangal Sayang Utpaukre. Draupadi Murmuna ngasi Prime Minister Narendra Modi Senior BJP Madi Mapang Lusingba Singi Mamang na BJP na Lusingba NDA gi President gidamak maki mirep se pisingkre July taraga nipa na President's election pangtokadoriba sige mangoyna na masing yamba kangbuna sawgatli habitu utkre Prime Minister Modi na mirep se edugi proposer oikhibaduda Defense Minister Rajnath Singhana second tawki Asigumba set ki proposer singna BJP na lengakwi state singi chief minister singna oikhi eduga third proposer singna Himachal aduga Haryana gi MLA sing aduga MP singna oikhi aduga marisuba seta Gujarat ki MLA sing aduga MP singna oikhi NDA gi mapang oidaba YSR Congress aduga Biju Janata Dal su nomination adu sawatki AIEA DMK lusingba o Pamirmenbam aduga M Thambidurai JDU gi Rajiv Ranjan Singha su mirep se pishin batru yauki nomination set kudimakta elected representative yangkaina proposer oibaduga satmanaba masing yangkaina seconder oibani Draupadi Murmu lepasi khwaidigi wangba phamgidamak mirep se pishin bigi ahanba tribal nupini sina academics ki lamda ningthina khanghaibi Odisha gi anisupi politician ni Mark Jharkhand ki governor su oiramatana tana Odisha ki minister su oirami magna apunba opposition ki mirep Yaswanta Sinha ga presidential famgidamak lamba tawnogadoribani Murmuna mikhal mai paklawadi ahanbi nupi tribal lusingbi oigadoribani duga pharmacy paiba anisubi nupi su oigadoribani atopa pawmana border pillar namsinduna thambigano BJP lengangna sapsava thabak lokhatpiu Congress Housing Yamna kan wato wediba border pillar gi wato wasiga mari lainana Manipur Pradesh Congress Committee MPCC gi Vice President Harisor Gosmin lusing timamana hakthingna more
कोठा खुनौद सतुन यंगसिनख्रे यंगसिन खोंसत अदु हलकलबा मतुंग ngasi इम्फाल की कांग्रेस भवन पाउमी सिंग उनबदा मांगना फोंदोखिबदा बॉर्डर पिलर सि बीजेपी लेंगा सिना नामसिंदुना थंबिगनु अचुंबा सिंगबदु तौबियु हाइना फोंदोखरे माना मखातना हाय इंडो म्यांमार की मणिपुर सेक्टर लेरिबा लमसी सौराकना किलोमीटर चहुंगा मौद्रागा मंगानी मसीगी मनुंगदा लमगी डिस्प्यूट लेरिबा सिना किलोमीटर कुंथ्रागा मंगागी एरियानी बॉर्डर पिलर मार्फुगा मथुय अमदि मार्फुगा नितो यामना कंट्रोवर्सी लेरिबा मफमनी मसीदा नतना बॉर्डर नंबर 64 दगी 68 असिसु अदुम येनदुना ngasi फावबो दुमक लाकली बॉर्डर पिलर 81 अमदि 82 असि यावना अते असिसु हौजी लोक सभा की एमपी ओरिबा एक्सटर्नल अफेयर्स मिनिस्टर आर.के. रंजन मतममदा सेफोंग अमगी एडिटर ओरिङै मेप का लोइनना सोक्लिबसिंग अदु पुथोक्तुना खंगनख्रबनी मादुपुनमक माकी पॉपुलैरिटी तांगु ओइरमले हौजिकति हिरमसिगी मतंगना माक तुमिन लेख्रे बॉर्डर पिलर नंबर 75 79 यावना वाथोक ओइरिबसिंग असि सेंटर अमदी मणिपुर बीजेपी लेंगाना अथुबदा लोइसिलु बीजेपी लेंगा क्लाकपदगी मियामना यादबा बॉर्डर पिलर वाथोक से लाकपा हौरे हाइना सफुंगदोखि पाउनिंगखोल पॉक्सीर फुंखिबा तोपा पावमना इसाउगी टेंगबांखिबा एआरओ थागलकली हौखिबा नुमित खरने सिदा नोंगलेप्तना चुबदगी आसामगी बाराक भेली अमसुम सिलसरद इसिंग थुमजिनखिबदगी इसाउगी अवाबा मायोगनरबा मियामगी लंतुम अमसुम पुंसी कानबगीदमा हेडक्वार्टर इंस्पेक्टर जनरल असम राइफल्स ईस्ट की मियेंग मखादा श्रीकोन बटालियंस हेडक्वार्टर कुनगमतु सेक्टर असम राइफल्स इंडियन एयर फोर्स अमसुम सिविल एडमिनिस्ट्रेशन पुना नुमित हुमनी सथरखिबा रेस्क्यू ऑपरेशन मनुंगदा मियोय कयागी पुंसी कनबंगमखिबदा मियोय कयाना असम राइफल्स पु थगत पफुंगदोरखली लोइसलकपोइना तोपा पावमना कुमजा इंग्लिशिंग अनिगा कुनगमंगा फावबदा टीवी मुथतनबा युमथोंग खुदिंग संगदुना लाइना आसिमसा खंगदोक्तुना थबक पाइखतपा हौनबा गवर्नरना पाउता पिख्रे सेंटर न कुमजा इंग्लिशिंग अनिगा कुनगमंगा फावबदा लेबासगी टीवी की लाइना मरुफोंग मुथतनबा पानम थमलिबसिगी मतुंगना डिस्ट्रिक्ट एडमिनिस्ट्रेशन सिंगना युमथोंग खुदिंग संगदुना टीवी की अनाबा लेबसिंग खंगदोक्तुना थबक पाइखतपा हौननबा मणिपुर की गवर्नर लागनेसना पाउता पिख्रे हाइदि इम्फाल ईस्ट की कैराव बित्र सब डिवीजन की मनुंगसना लेबा हियांग कुंजिन ममांग लेकाई कम्युनिटी हॉल जिला परिषद मेंबर डिस्ट्रिक्ट लेवल ऑफिसर प्रधान CSO सिंह अमसु खुंजा सिंह गोयबा मिफामदा सरुक याकेबा गवर्नर मखातना हाय कुमजा इंग्लिशिंग अनिगा कुनगमंगा फावबदा इंडिया दगी टीवी मुथतकनी हायना सेंटर की वखलोन अदु मपुंग फाननबगीदमा डिस्ट्रिक्ट एडमिनिस्ट्रेशन सिंह युमथोंग खुदिंग संगदुना टीवी की अनाबा लेबसिंग खंगदोक्तुना थबक पाइखतपा हौननबा पाउताक पिखिबगा लोइनना मफम असिगी रोड कनेक्टिविटी पावर हेल्थ एजुकेशन के अवाबा मायुकनरिबसिंग असि CM गा तनादुना अथुबदा कोखलगनी हाइबगी थाजबा पिखिबगा लोइनना सेंटर अमसुम स्टेट लेंगाना पीरिबा स्कीम सिंगदा इसाना रजिस्टर तौदुना मियामना कानाबा लौबिनबा गवर्नरना मियामदा अपील तौखि पन्नम पाउक्सीदा फोंखिबा अतोपा पाउ खरना प्रेसिडेंशियल मिखल की दमक मिरेप से पिसिनख्रे लेबाक सिदा ट्राइबल नुपी अमना प्रेसिडेंट ओइबा अहानबनी अमदी पुवारीदा लेहौरगनी चीफ मिनिस्टर लेबासी की प्रेसिडेंशियल मिखल नेशनल डेमोक्रेटिक अलायंस NDA की मिरेप ओइनबगी दमक द्रौपदी मुर्मू ngasi मिरेप से पिसिनखिबगा लोइनना मणिपुर की चीफ मिनिस्टर N Birena प्रपोजर ओइखि मिरेप से पिसिनबदुगा मरी लेनना CM Birena नुंगाइबा फोंदोक्लदुना लेबासिदा ट्राइबल नुपी अमना प्रेसिडेंट ओइबा हानमनी मसी पुवारीदा लेहौरगनी मिरेप से पिसिनबदुदा PM नरेंद्र मोदी होम मिनिस्टर अमित शाह राजनाथ सिंह BJP प्रेसिडेंट JP नड्डा यावना BJP की लुसिंगबा कयासु सरुक याखि द्रौपदी मुर्मू की मिरेप से PM नरेंद्र मोदी रिटर्निंग ऑफिसर PC मोदी खुशनखी मिरेप से पिछलब मापु सौगटपिनबा ओपोजिशन की लुसिंगबी सोनिया गांधी शरद पवार अमदी ममता बनर्जी की पुनिंगसु सिंगसिनखी हाइदि अतोपा पावमदना मोरांगखोम जूनियर हाई स्कूल हायर अथॉरिटी मियेंग संगबियु KMWO मोरांगखोम जूनियर हाई स्कूल हायर अथॉरिटी मियेंग संगबियु हाइना कंगलेपाक माइनॉरिटी वेलफेयर ऑर्गेनाइजेशन KNWO मणिपुर की सिरोल अमना हाइदि सेरोल असिनहाई ngasi lengana afaba mahairoi puthoknaba madi school fagat hananaba lepa leitana hotnarabasu imphal mayol leiriba ye school AC gi manungsana leiba moikhom junior high school yamna mo model tadan leiriba silenga ki mari leinaba sing yengsin biyo school asigi mahairoi singi leirik tampham room
manga jingka hobadagi nong sotna lairik takpi tambiramba thengnakhibasu hanana laikhrabane amadi semjinbina ba haijakibasu laikhrabane adubo handaki summer vacation gi mamangda lup asina yingsilubada hena phibam soksilama natana semjin sagalamagi thaba amata mami taramde hairi asuna semjin sajindana adum thamba taragadi lup asina makhal makha kyagi democratic oiba khongjang sangsilakpa yai maram asina summer vacation manungda school asigi toilet room sing repairing tawinaba mari lenaba higher authority ki pungning sing silakli nakalama romda school asigi head mistress na ye school asigi MLA su oriba minister na su yengsin haningbagi apamba phongdokhiba lai maram asina AC humpudu lairiba MLA sing lenga ki school sing da kari karamba walibagi amadi karamna afaba mahiri puthoksi ki haibagi matang da yengsin binabasu lubasina appeal torakli Pau si matang sa lusin jarage amasum mayam puna anabo update ngaminasi haina channel sigi mekedi ki thamjari and thank you.